ꯅꯪꯅ ꯂꯩꯕꯤꯌꯣ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯀꯔꯤ ꯍꯥꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯖꯔꯦ ꯃꯌꯥꯝ ꯉꯁꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯔꯤ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯒ ꯃꯃꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯁꯤꯒ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯔꯤ ꯍꯥꯏ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯩꯈꯣꯏ ꯗꯣꯁꯥꯒꯤ ꯑꯉꯥꯡꯅꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯉꯁꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯃꯊꯦꯜꯁꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯩꯗꯤ ꯃꯌꯥꯝ ꯍꯥꯏꯖꯔꯒꯦ ꯁꯤꯒ ꯂꯩꯖꯔꯦ ꯁꯤꯡꯖꯨꯗꯤ ꯍꯧꯖꯔꯦꯀꯣ ꯃꯌꯥꯝ ꯁꯤꯡꯖꯨ ꯂꯩꯖꯔꯦ ꯁꯤꯒ ꯉꯥ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯒ ꯄꯣꯇꯣꯜꯒꯤ ꯀꯔꯤ ꯍꯥꯏ ꯔꯦꯁꯤꯄꯤ ꯑꯃ ꯂꯩꯖꯔꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯃꯊꯦꯜꯗꯤ ꯉꯁꯤꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯉꯁꯤ ꯐꯦꯃꯤꯂꯤ ꯃꯨꯛꯕꯥꯡ ꯍꯦꯄꯤ ꯀꯔꯤ ꯍꯥꯏ ꯕꯤꯖꯣ ꯌꯥꯗव ꯁꯣꯝꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯑꯗꯨꯗꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯔꯣ ꯅꯣꯏ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅ ꯍꯥꯏꯔꯣ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯤ ꯁꯨꯕ ꯕꯤꯖꯌꯗꯁꯨ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯏꯆꯥꯅꯤꯄꯥꯁꯤꯕꯨ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕꯅꯤ ꯑꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯀꯩꯁꯨꯝꯃꯇ ꯂꯩꯖꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯔꯒ ꯆꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯦꯗꯦ ꯅ ꯕꯦꯗꯦ ꯍꯧꯖꯔꯁꯤ ꯆꯥꯕ ꯑꯗꯨꯗꯤ ꯕꯦꯗꯤ ꯍꯧꯔꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯋꯥ ꯉꯥꯡꯗꯕꯤꯗ ꯁꯨꯗꯕ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯗꯒꯤ ꯂꯥꯁꯁꯤꯗꯤ ꯆꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯊꯣꯡꯕꯅꯤ ꯕꯟꯗ꯭ꯔꯥꯒ ꯃꯥꯜꯂꯦ ꯕꯟꯗ꯭ꯔꯥ ꯆꯥꯔꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯕꯟꯗ꯭ꯔꯥ ꯉꯁꯤ ꯌꯨꯝ ꯆꯠꯂꯝꯗ ꯀꯔꯤ ꯍꯥꯏ ꯒꯨꯍꯥꯇꯤ ꯆꯠꯂꯝꯗꯥꯏꯒꯤ ꯕꯟꯗ꯭ꯔꯥ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝꯅ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯍꯧꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯕꯗ ꯍꯥꯎꯕꯅꯦ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯆꯥꯛ ꯅꯥꯎꯕꯤ ꯀꯥꯏꯅꯣ ꯅꯧꯅ ꯑꯩꯈꯣꯏꯒ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯤ ꯃꯥꯁꯨ ꯆꯥꯏ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯅ ꯍꯧꯕ꯭ꯔꯥ ꯅꯪ ꯀꯔꯤꯝ ꯉꯥꯡꯗ ꯀꯩꯒꯤꯅꯣ ꯅꯤꯅꯦ ꯍꯣꯏꯅ ꯀꯀꯥ ꯍꯣꯏꯅ ꯉꯥꯡꯗꯦ ꯍꯥꯏꯔꯅꯤ ꯌꯨꯝꯗ ꯂꯥꯛꯄ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯅꯤ ꯅꯦꯅꯦ ꯀꯀꯥ ꯍꯥꯎꯏ ꯄꯨꯖꯥꯅꯤ ꯑꯩ ꯀꯣꯏꯕꯗ ꯕꯤꯖꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯍꯔꯤꯕꯣꯞ ꯄꯦꯗꯦꯁꯨ ꯌꯥꯝ ꯉꯥꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯦ ꯄꯦ ꯋꯥꯒ ꯉꯥꯡꯗꯔꯦ ꯃꯥ ꯄꯨꯂꯞ ꯄꯨꯊꯣꯔꯛꯀꯦ ꯂꯥꯗ ꯆꯥꯕ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯥꯗꯗꯤ ꯂꯥ ꯐꯪꯗꯦ ꯌꯥꯝ ꯋꯥꯏ ꯂꯥ ꯐꯪꯕ ꯃꯌꯥꯝ ꯃꯦꯃꯣꯔꯤꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯔꯤꯁꯦ ꯀꯣꯅꯥ ꯍꯣꯏ ꯑꯍꯟ ꯑꯣꯏꯔꯒ ꯌꯦꯡꯒꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯏꯆꯟꯅꯨꯄꯤ ꯏꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯌꯦ ꯃꯩꯇꯩꯂꯣꯟ ꯍꯩꯕꯅꯤꯗꯣ ꯑꯩꯅ ꯃꯥꯁꯨ ꯍꯣꯏ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯤ ꯁꯤ ꯃꯌꯥꯝ ꯃꯥ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯧꯍꯜꯂꯤꯅꯤ ꯃꯥ ꯏꯀꯥꯏ ꯍꯥꯏꯅ ꯃꯥꯅ ꯍꯧꯕ꯭ꯔꯥ
ช้างละทงวันนี้มาถึงจะเขาแล้ว ini potol thong pa mi mo sra pa ka khoya gor to la gi te khen la thong mo do potol da mo sra pa thong mo do mi che ta khen si ni o ma ma thong ye do nào biết bro ใกล้กันนะถึงได้เด้อ nào biết cái à อาหารภาษาวัวตัวนี้มาอ่ะ đó หน้าปะแกมันหน้าปะแก bây giờ mình thằng mục băng đi cái này anh cái cái nung cầu thối này nè cùng riêng với nó tổ cái mà cùng riêng cái เอาที่พังเดียวตอนนั้นสิอะไรไงจ๊ะ cùng riêng với nó mục băng thôi cả cô đi chán rồi bạn một sao bò Sasalu. Sabi ni. Kain no? Hindi na. 신주 그 짜지 니네디 니네 까에 신주 짜와 니네가 니네 준주 하라베로 신주 하라베로 온다 신주 짜 신주 하라베로 아비 신주 하라베로 신주 비로시가 가라 나래 뭐 냠 신주아 신주 좋대 Việc về mày à? nó hậu thời mà đi Hào đây mà má nó thùng mà đến đó. Mày đi xa rồi giờ đây. Mày xa rồi chỗ nào kìa? Nếu cho hai đứa mò. Em là ca bye bye rồi. bạn biết không
같은 비디오도 판매를 시네. like comment share thấy đúng không Ăn con ngao đi, đừng có làm cái gì. Masih video aja kada sang. hậu đấy mà làm la được nó tiền nhỉ rất tinh thần là cái Cái sai đó của tôi trẻ. cái này sang sáng thì ra cái nó hứng thì đi ngang Não, o cara da lei. Aqui vai parar ni. mày làm hơi lồi đi hậu đấy nó xin gì mà thêm thế cái gì mà cắt tôi rồi tapi nó chắc sao thế Hàng này video. rồi sẽ lấy gì rồi em có rồi cha thì cái nó này Che. Che. Tôi đi. mày làm gì mà tăng theo lối sẽ là cái cha vào lối sẽ là hồi cha vào lối sẽ mà chúng tập tâm là cha là ni mà cha vào đó là quy chuẩn ngay thà này ở đây mày mà tăng theo lối sẽ là cái ở đây mày mà tập next video mày mà cũng phải là sẽ từ ngày sinh mà tôi nó mày bye bye rồi say bye bye mày Bạn cho nó làm gì? bye bye mày bye bye